Ikai Turel gi Torban amusung Turel Khongnung asi matam amada punna phit chama ka kunthra mari dagi chama ka kunthra nipan phau ba paklamba adu Turel asigi nak eta lau udiba signalam khopchin narak padagi phit tara manga dagi kunrom tabak pakle haina Torbung Saiton kumbi apun ba laumi lupki President L Manimohan Sarmana nungdang ba phongdorakli lup asina sinduna Kiba yang sin khongset amada wafam si phongdok laduna mahak na makata na hai Turel asina Chaurak na lau pari lising mga romda ising pido na lau unaribani Turel asida kumbi tingel hay na khang na badam asti sado na Torbung Saiton amani kumbi gi laukon kaya da su ising piri adubo Turel manil asigin nagyatan lau uriba lau pam singi lau mapu sing na Turel mapan asi lau sin kiba na hauzikti Turel asi pitara mga da kikul rom ta magpakle Turel gi aroy ba asi kuzilak pa na sahi amagi Laibak tam liba lauksa asi mang silakle masigi mathakta chahi khudingi ising ichau thoktuna laupham kaya mang takhale maramaduna marilay na department na hiram basigi matang dami yang changbiu Kangron chumna demarcation tawduna Turel asigi mahausa gi phibam da thambiu haina sumak na makata na phongdokhe Department gi concern mari lainabasingna athuba matamda masi koi lau pantha jawdingai sida hairiba kenel lambi isinggi khonglam na si amtang yangjan bihaunaba nakan yelomda khopchalaga koi gi khonggi mari la si khut 15 mukta ngaisalakba chamaga kuthra ni pan pa amba hairiba khong asi masi department gi mai ge dai koi na koi gi lomi koi gi lomi khudimangna masi sarkar gi mai ge dai koi na thangatchaban masi gi khongsina chari ba chi lopari lising manga mukti mathak Cariba Lokcha si Turel Sina Cariba se aduna haiba Turel Sina dum kujalak pajina isingda problem yamna oiraba matam low tha matamda koi ising phangi phangde na problem si yamna laiba si khong asina dum chapsalak pa nakan jirom ni miyam sina lairami ba khajlen meyam che kopchalak pa ge koina longi khoja yamna warak pa haiba Nakalamaromda Saiton Gram Panchayat ki Pradhan M. Ibom Sanahai Turel Maril asi hanagi saktam dagi kahena soksin kre Turel asi nakyata lau uniba signal lam khopchilak pana Turel asi yamna piksin kre manamaduna lobu sing na masa na khang na lam thadok piduna Turel asi gi mahusa gi saktam da hanjilak na ba hotna ba da mateng pangbiu haina sumak na makata na phongdokhe Koina karigumba department ga loinana koi dakar laiba khudingma demarcation tawduna koina takthorokpa matamda heng mapula kogi husi kon tawbiriba haitare occupy tawbiriba singna kogi sai gi pomsing asi thadokpidragadi heng yenaba koi tungda nuainadaba thokpa yai maramaduna koina thabak asi paikhalakpa matamda isa na lam lausalle occupy tawre na khanbiriba khudingmangna isa gi jaga asi thadokpiduna kogi mahausa gi kogi lawmi kaya lawpari 5,000 gi mathakta sing chanariba yamna maru oiba khonglam asi mahausa gi phibamda thambada nakanda kogi Lomi sing kopchen biriba lamsing asi thadokpiduna mahausa gi oiba mayam punna kogi kanaba adu phangandana mahausa gi saktam adu kahindana thambada kogi tonga lomi sing na kopchen biriba sing na haiba sing asi bukchen chawna thadokpi hoina kogi lomi lup mai dagi thamjari